पुलिस की ममाइदा हामुक तैशनबा पर्सनल खरा याउरिब्रा कमांडो अमन एस्कॉर्ट तौरक्पा लुपा लाख हुमुद्रागा मंगा रोमगे WY टैबलेट फारे चीफ मिनिस्टर एन बीरेन की अहानबा लैंगाकना कुमजा 2018 गे जून थादगी मणिपुरदगी मयाई काबा इलीगल ड्रग्सिंग मरु फंगना मुथत्पगा लोइनना पोपी पांबीसिंग थाहनदबगे अकनबा थबक पाइखनबगीदमक हौदोरखिबा वार ऑन ड्रग्स के कैंपेन हंदकी अनिरक सुबा लैंगाकनासु हेना कन्ना संगसिलगलिंगै चैरक्ता कैंपेन असिबु उत्तगी हैजिनबगुम थोगनबता नतना अकनबा कैंपेन सिंग सथरकपदगे लंगना लैरकलिबा मणिपुर पुलिस डिपार्टमेंट के माइथोंगदा हामुक तैशिनबा पाम्बा पर्सनल खरा याउरबरा हाइबगे वाफम सोंगथोरकले वाफम असि ममांग तक्ता इलीगल ड्रग्सिंग ललोनबा अमसुंग सिजिनबगी थबक्ता पुलिस पर्सनल खरा चेनरमबगी थोगदोक थोखरबा मतुंग था असिगी तरागा मंगागी नुंगथेल पुंग 3 मिनिट 4 तारकपदा नार्कोटिक्स एंड अफेयर्स ऑफ बॉर्डर नाब के टीम अमना कांगपोकपी डिस्ट्रिक्ट की साइकुल लंबीदगे बिष्णुपुर डिस्ट्रिक्ट पुलिस के रिजर्व लाइन के कांस्टेबल अमदगी ब्राउन शुगर किलोग्राम अहुमलोम फागतख्रबा मतुंग ngarang numidang pung 3 minute 4 tarakpada Chursanpur Police Station की ऑफिसर इंचार्ज इंस्पेक्टर एन इंगो चाना लुसिंगबा टीम अमना कमांडो पर्सनल अमन एस्कॉर्ट तौरखिबनी हाइबा लुपा लाख हुमुद्रागा मंगा रोमगे ममल ओइगदबा WY टैबलेट लाख अमगा लिसिंग यांखै फागतखिबा थौदोक्तगे सोंगथोरकपने हौजिक फाउबगी ओइना पुलिस पर्सनल सिंगे मरक्तगे डिपार्टमेंट असिगी ममाइदा हामुक तैसिनना बहोनरंबगे इकोन कोनबो ओइदिबा थौदोक असे ngarang numidang pung 3 minute 4 तारकपदा कंगबाईगी मफम अमदा थोखिबने ngarang nungthil pung 3 minute 30 तारकपदा चुरचानपुरदा लैबा मियोय अमदगे नुपा अमना महाके लोइना बिगा लाकमिनदुना यामलबा इलीगल ड्रग्सिंग लैरगनी हाइबगी पाउ फंखि हाइरे पाउ असिगी मतुंगिना चुरचानपुर डिस्ट्रिक्ट पुलिस के एडिशनल SP LO अमसुंग SP गे सुपरविजन मखादा OC एन इंगो चाना लुसिंगलगा पुलिस टीम अनिना एसिस्ट तौखिबा अपुनबा टीम अमना तेदिम लंबी परिंगे कांगबाईगी मफम अमदा नुमिदांग पुंग 3 मिनिट 4 तारकपदा असत अवोक्सिंग चेक तौबदा अल्टो कार सिल्वर कलर MH14/BK 5448 खामदुना चेक तौखि हाइरे गाड़ी असी चेक तौरुबदा WY टैबलेट लिसिंग तरा यावरंबा कार्टून बॉक्स तरागा मंगा थेंगनखिबनी हाइरे टैबलेट सिंग असिगी अपुनबा ममल न लुपा लाख हुमुद्रागा मंगा रोम ओइगनी हाइरे इलीगल ड्रग्सिंग असे कार अदुगे मनुंगदा यावरंबा थेंगनबदगी पुलिस की माइकीदगी मफम अदुमक्तदा इंडिपेंडेंट विटनेस अनि अमसुंग एग्जीक्यूटिव मैजिस्ट्रेट अमगी ममांगदा ड्रग्सिंग अदु सीज तौखे अदुगा ड्रग्सिंग अदुबु हाबलगा पुरखिबा कार अदुबु थवरखिबा ड्राइवर अमसुंग मतै मनाउदगे मोबाइल फोन अनिसु सीज तौखि हाइरे फागलबा मियोइसिंग अदुदि लिलोंग टाइरेन मखोंगदगे MD वहीदुर रहमान सही 93 महाकी लोइनबे सरिता सही 30 मंगा अमसुंग कार अदुबु थौरखिबा लिलोंग हौरैबी मखा लेकाइदगे MD मुजाहिद सही 19 अपोकपा लैखिद्रबा MD राफिस उद्दीन निहाइरे मफम अदुमक्तदा मखोय अहुमदा चथगिबा अहानबा वहंग पहंगी थबक्ता मखोयना यामलबा WY टैबलेट सिंग अदु चुरचानपुरदगी इम्फालोमदा पुखलखिबदा कैसामथोंग एलांगबम लैकाइदगी अहानबा मणिपुर राइफल्स के हविलदार ओइबा हौजिकना कक्सिंग डिस्ट्रिक्ट पुलिस कमांडोदा एटेच तौरिबा असांगबम केसोरजित सही 9 अपोकपा लैखिद्रबा ए सैटेवंत कौबा कमांडो पर्सनल अमना स्कोर तौरगा पुरखिबनी हाइबा खंगबगा पंथदना महाकी खोंगुल लिखे मधुदा चुराचानपुर के मतई मनाउना यामलबा ड्रग्सिंग असिबु कार अमदा हापलगा इम्फालोमदा पुरकलंबदा नाक सेलखिबनी हाइरिबा कमांडो पर्सनल असे मोइरांग लमखाई मनाके खुदेकपीगी मफम अमदगी महाकना तोंगलखिबा क्रेटा कार MN04/A 5099 अमसुंग महाकी मोबाइल फोन गा कोनना फागतखि हाइरे मखोई पुमनमकी मथक्ता NDNPSA के मखादा रेगुलर FIR केस अमा रजिस्टर तौदुना लखोटपगा लोइनना इन्वेस्टिगेशन की थबक सथबा हौख्रे हाइरे कुमजा 2021 की सेंसस मतुंगिना डिलिमिटेशन तौरगदे तांपाकी AC 18 मांगलने लैसेंबा उमंगलाइगी लाइपुंग कादुना खना नैननबगीदमक मिनिस्टर सुसिंद्रो न लुपा लाख मंगा खुसिनख्रे लाई हराउबा यंगसिनबा चटनबगे गाड़ी अहनबा अनि लैरगनी लाउथोख्रे येलौ मीसिंग खंदोकलगा डिलिमिटेशन तौबीनबा तकनरे याबिरक्त्रगदे लाइवक थीगदौरिबने चिंगदा कोविड वैक्सीन कामनबा चामा पुरा उहाइरगा कुंथ्रादगिना हुमुद्रा फाउबदगी हेना लैरमद्रे फैमिली प्लानिंग ना मणिपुर यौरकपदा मैतै फुरुप खकनतना अतै फुरुपते तौरमद्रे लैसेंबा सना जाउबा हौजिक अखोइगी लैरिबा फिबम असि सेमहौद्रगदे वारगनी हाइरदुना डिलिमिटेशन तौरक्तबा याररोय
tawraklagani adubu aikhoigi yelhomising khandokpa loiraba matungda tawbiyu haina taknari haina Rajya Sabha gi MP Laisemba Sana Zaubana phongdokre wafam asing ngarang Uttara Sanglen Sana Konungda sinduna ibo yaima sumang lila Sanglen na pangthokiba nongmagi oiba umanglai laipung kananabagidamag pangthokiba khananainaba mifamda saruk yaraduna phongdokibane MP su oiriba ningthau Laisemba Sana Zaubana makha tana hai aikhoi hojik nungaiba manbagi wadane manung hanjina yenglabade aroiba thakta leiramlei maram asina aikhoi phibam semhaudragade chahi 15 gi matungdade tampaki miyoina laingaki lusingbo oiba ngamlaroi delimitation gi thabak ase yalomi sing khandokpa loiraga tawbiyu haina taknare yabiraglagadi fare yabidragadi laibak thigadoribani haikhe kumja 2001 gi census report ta delimitation tawragade tampakta leriba assembly constituency nifu laibagi manungda ahum manglagane kumja 2011 gi census ta yumpham oiduna tawragana tampaki assembly constituency singdage nipan manglagane ngarang nahan chathagiba kumja 2021 ge census ta base tawragana delimitation pangthokpa taragade tampaki assembly constituency singi manungdage taraga humdoi manglagane mangba haibasi tampaktage lauthoklaga singda hapsin khigadabane maram aduna mitop sing asi hana khandoktuna masak khangan bikho haiduna taknaduna lakpane maram di singda hojik ahenba mitop kaya sangsilaga leire haiba khangba ngamlei masisu covid ki vaccine singda kapnaba kaya purauge hairubada chama purau haiduna kapa chatpadade kunthra dagina humudra phawbugi changdagi hen leiramdre chada kunthra khaktana vaccine kapa thorak libase mi leitre takpane siadadi leiba aduga mi oinadi leitabasing lauthoklagadi khara fagani haikhe leibaga sigi oina family planning gi thabak manipur yaurakpada maitai phurup khak natana atai phurupte family planning tawramdre lining na yade aduna yade adana yade haiduna leiramlei masigi nainari ngai cherakta amuk hospital da angang unaba khudingda operation taholaga angang pokpodagi angang ama ani dagi henadre hojik inat lining haibase mina tawgadabani adubu mi leitragade kanana tawgadoribano hangkhe maitaina leiriba makhai amasung mapangal kaliba makhai manipur kairoi haijabane maitai khaktani manipur kanba purup kanglub sing khatnarabasu maitaina khamduna leirakpa manipur ne maitai khunaida tongan ba lalong chathare naha singda mayai ka ba chinjak singi lan tasilaglibane masigi su mathakta igi pal amada mapuroiba laikhidraba amade kaina khraba yauna kaina dragasu yuda masung mayai ka ba chinjak singda tauriba sidage lona masung phongna nupi lising taraga mathoiromdi migi khutta takhre haikhe niti ayoki matungina mama mapa oibagi changi power ase chada ama dasmik tareta hanthare atopa kanglup singede chada kunthraga manga dasmik tareta leire maramasina khenariba masingsi yamle niti ayok na hairiba se chada ama dasmik nipan dagi hanthagarba phurup kanglup adu miro lahum dagi henna sandokpa ngamlaroi haibane aduga ngasi lai haraubagi damakta kaujariba se ataigi natte aigi icha doctor oire engineer oire officer oiri haibadu natte maitai phurup ke kari tauribage aikhoigi tungi mirol gi damakta kari tauramsige haibagi ne aikhoigi di plan amata ngasi phawbada semduna taudre atopagi di chahi manga gi plan taukhre migi di chayol amada punduna magi phurup ki chawkhana ba khanai aikhoigi su laibung kaduna singlup hinganhanduna laibungda punpham oiduna khanase laibung kabagi chanabi haurasi haikhe aikhoigi asoiba yengsi amasung nainase maitai lupkidanaba puwari laibungda nainabiyo aikhoigi inat lining puraga chataba yararoi lining di apama chatpiyo adubu aikhoigi oiba kharadi chatpiyo aikhoi khara kathoklaga hotnaminase sanamahi temple board pandit loisang amasung Uttara Sanglen punna chatminase hojikti pundaba yararoi aikhoigi thaudang khaidoklaga punminasi haikhe thauram aduda thoiba mithunglen oina saruk yakhiba minister L Susendro na pokpadi maitai da poklaga sibana amada chatlaga sibadu aigi oina di ikaijai lai haraubada sel leitabage waningai leite inat lining yokhatpada amade lai haraubage yengsin machatpada gari leitabagi awaba leitanaba gari ahanba ni leiraga piraga ne hawdokpa ma yaudраga de yadaba maramna hawdokpa sida mahak amasung ningthau Laisemba Sana Zaubana oijage makhoigi mathaudang ni khanjaraga isage lupa crore kharade inat lining phurup yokhanaba pijage chingkhai singi leiriba mafam sida maiba maibe pena tampham pijage haibaga loinana lupa Lakh manga su khusinakhe thauram aduda sana konungge maisau purel ngarianbam kangjia mangang customs secretary Uttara Sanglen sana konungge thoksom ibungohal
Sanamahi Temple Board ki Vice President Vidyapati Senjam amasung Ukal ki President Chanam Nabachandra Elias Parihal su saruk yakhe. Naron do yonthoklamb gas cylinder samaga taraga mari police na fagat khre. Kangpokpi district laiba gas agency amana Imphal West ke Ningthemsa Karongda Chakthong gas narol da yonthoklamb dage CAFN PD ge staff amadi singjamai police ki SI KH Dhanachandra na lusing bakangbu na fare. Ngarang ayug pung 9 kuntra rom taba matamda Lamphel Police Station ki team amade CAFN PD ge staff singa hanbada Langgol tarungda drive sathakhe. Drive team adu lakpagi pau tabadage mafam du lainamba Chakthong gas yolamba kangbu adu mangjong na chatkibadage faba ngamhaude. Matungda team adu na singjamai police ki team amade CAFN PD ge staff kaloina na Ningthemsa Karongda laiba yumamada drive sathabada Kanglon gi wangmada lairamba yamlaba gas cylinder athanba chamaga tara mari fagat pangamkhe. Kangpokpi district ta laigataba dealer amagi maming sisinaduna thumping document yaudana Kanglon gi wangmada consumer singda yolamba thengnarakibane. Ngarang chathakiba drive aduga mari lainana CAFN PD ge OSD Paul Haubizam Bobby na phongdorokpada red sathabada phagalaglaba gas cylinder singadu department ki maikay dagi sil tawsilaba matungda kari action lakot kadagi haibadu khanagane loinana asumna Chakthong gas asi Kanglon kai na yoliba si yonbiganu haina makata na appeal tawkhe. More lambi gi ban handokre more lambi gi sora amasung lauksi khongjau anigi marakta sina fangkiba Khongjom papal mayai lekai dage warepam premjit chahi kulumdoi misigi matangda semkiba JC na demand sing taladuna ngarang ayug pung mga dagi Imphal more lambi paringda pung nifugani pange chatharakiba ban adu matam kharagi oina handok le haire. JC gi convener na thadorokpa cherol amada MLA P Brojen na thogdok asigi matangda JC gi demand sing chief minister ga unaduna wari sanabada thajaba pirakpadage ban gi khongjang adu handokibani haire. Adum oinama ngarang ayukta gi chathakiba ban Saugatpa yamlaba nupa nupi singna papal mapada thoroktuna lambi thengkhe. Khongjom police ki maikay dagesu pamdaba thokdok sing thoktanaba akanba section thorang laukhatkhe. Puwari kananaba tangkhulkhul taraga mathoiga warep lawmina khre haume. Kamjong district ke Kasom Khulen subdivision ge Laimaroi Singsang gi khul taraga mathoigi khulakpa sing village authority amasung Singsang lakpa singa loinana Federation of Haumi ga punna ngarang Kasom Khulen community hall da mifam ama pangthokre. Mifam du tangkhul kabui maring paungmai thangal maitei na chingbage lusingba singna mayai tangbal laukhe. Mifam du Kasom Khulen Khamlang Khunau Mawai Khunthak Tarong Lairam Khulen Lairom Phungka Laisang Phung Khamlang Asang Khulen Sangpung Gram village ke nupa nupi khunja singna saruk yakhe. Mifam aduna nong makangdana mapandagi thomjilagliba mitop singna yalomi swinge Chakthung amasung laifam matpada natana puwari phauba semdoktuna makhoi khake puwari sagatuna makhoigi maramdamni haina bahonarakpa singi matangda kupna khanaraba matungda yalomi singi apunba pangal lama thamba mathau tai haina phongdoknaki haire. Wafam asi Federation of Haumi gi Publicity Secretary Dr. Khomdon Lisam gi cherol aman haibane cherol asina yek salai leiba phurup khudingmak haumi ne lamdam sigi yek salai aikhoi ge haurakpham ne ipa ipuna thambiramba puwari bu aikhoi na ngak sengani haina phongdoknakibaga loinana Federation of Haumi na lamdam sigi yelomi amasung puwari kanbada amatta oina saruk yaminagani haikhe. Mamangi laingak loisingna hingminaragli ba ikhoibu maset thugairaga sanaram le biren mangi laingak loisingna maihorol dagi laiminaragli ba ikhoibu maset thugairaga sananingba mawongda sanaram bane masina ngasidi aikhoi masel punsinana ba honabada awaba oire masi pumnamak aikhoi punna khangminaba mathau tare. Khanglaba matamda ikoina punbagi saktam sagatpa ngamgani haina Chief Minister N Biren na ngarang Intellectual Forum of Northeast Manipur na sinduna JN Manipur Dance Academy gi auditorium da pangthokiba India laingak ke Central Information Commissioner Uday Muhakar amasung Sirayu Pandina iba Bir Savarkar the man who could have prevented partition haiba lairiki khananai na ba thauram da saruk yaraduna phongdokre. Mahang na makata na hai laibak sida ikoi khudingmak na nation first haiba wakhalon na mang tharaga chatpa mathau tai masigi damak BJP dagi ikoi na tamjaningai oiba kaya marum leire. Manipur gi puwari asi haukiba chahi hompurom da semkiba natte sahi lising ani ahum hena laijaraklaba puwari ne masi pumba laiminari ba ikoi punna nainada bugum tauwe
Hauzik Manipur da thokliba geographical imbalance asigi usana mafam kharada mising hengalakle sakhang daba khun masing hengalakliba se aikhoi munna nainadaba yaroi manung hanjina nainaraga khangmina bachange matam amada ningtam lamba Manipur gi saktam amade India se aikhoi punna kanna honaduna ngakminagadabane Lupa crore mga henbagi sanagi biscuit humpuga mathoi fare ngarang nungthil pung mga rom tarakpada custom division Imphal gi superintendent anti smuggling unit na phangba paw gi matungin na SP masamang na lusingba team amana sekmai kaithel gi area da sangchinduna lumduna lairaga Maruti Eco Van AS01/ES 1738 khamduna wahang pahong chathakhe maduda gari asibu thaurakliba driver adu elang khongpokpi mayai lekai dagi huidrom mane chahi kunmathoi apokpa H Ronesor kauba miyoy amane haiba khangba ngamkhe loyana mahaki gari da sanage biscuit sing purakpra haina hangkhibada mahakna dugumba polam amata puba laite hairakpadage customs ki official sing na gari adu sangakpamda leiba makhoi gi office tana puraklaga check tawbada gari adugi dashboard ta support tawriba cylindrical pipe ta amuba masung asangba machugi plastic na yomsinba foreign origin gi sanage biscuit hompu mathoi yaurambani haire sanagi biscuit sing adugi Arumbana kilogram taraga gram shamaga kuntaruk ni haire thogdog adugi matang da custom act 1962 gi section 104 gi makha da case ama lakhotpaga loinana faraba sanagi biscuit sing adugi mamal lupa crore manga lakun lising marfuga ni pan shamaga ni fumari waigani haire eviction drive mai pangna sathakre reserve forest area amasung protected forest area da lam khopchin duna yum kai sajiliba sing eviction tawbagi drive left na satharagli basigi manung channa ngarang DFO Central Forest Division gi team na police ka loina na Langol Reserve Forest area da lam khopchin duna yum kai sajiliba sing sidokre masigi damakta chief minister na thagat pasu phongdokre state force ki recruitment da khudong saba piga ne agnipat scheme masina youth sing laiwa asigi armed force ta join tawna bagi khudong saba piraga ne scheme masigi makha da join tawraba Agnivir Singh retired tawraba matung state police MR amasung IRB gi recruitment da hena khudong saba pigani haina Chief Minister N Biren amhaki Twitter da thagalakhiba warol amada phongdorokle Agnipat scheme handou AITUC Agnipat scheme handou haina All India Trade Union Congress AITUC Manipur State Council na thadorokpa cherol amana phongdorokle cherol asina hai yengba madi tabadadi yamna phajaba scheme ama oiriba Agnipat scheme manung thitna thijinba matamda de leibaki mangjagadaba Maduda thabak sangluba nahasing thabak toklaba matungda de maraibag tambang ngamdaba lainga kasina nauna hogdokpa scheme ne irong se sabada yum chamaga kun hena takthokre Manipur laingak na hogjik changsaliba state land da ain kaina lam khopsilaga yum amade dukana chingba sajinba sing takthorakpa khongjang gi saruk ama oina ngarang Thobal district ki irong se saba SDC circle na konba Imphal amasung Thobal turel ge khongbal da sajilamba yum kuntra amasung toilet kun yauna tongan ba building chamaga kun takhai khrei dengi na nupa macha ama sian khrei state malaria department na section thorang lokhot khrei moregi ti tohalang village da leiba chahi nipan khakta ngai riba angang nupa macha ama dengi na badagi laika na bangamdana leikhidrei mahak chaliba tha asigi taraga ni thoi da lamphel pata leiba Regional Institute of Medical Science RIMS da laika na ba purakhe adumoi namak laika na bangamdana tha asigi taraga marida leikhidabane Laikhidraba ngang adudi Sominlan sahi nipan ne mahaki igi sample changyeng tawbada chicken pox amade dengue positive oiramba thengnakhiba ne tuberculosis ke layongsu thengnakhi haire more da dengue gi case chamaga kunipan thengnakhiba laikhre mamang thadagi hauna more gi tongan ba mafam singda dengue na naba miyoi sing thengnabasu laikhre hiramasi gi matang da state malaria department na haksina lawbaga loinana khudakta emergency mifam ama pangthoktuna Laikhidraba ngang aduna lairamba khungang aduda chatuna awareness program amasu pangthokre Aroibada tabiriba pumnamakpu thagachare